Anabasing the Namduna Pizapitak Nifugani Toisuba Hadist Allah Rasul S.A.W.gi na Haibirame Nakoy Anabasing the Namduna Pizabatoganu Maramdi Allah Ta'ala na Makoy Pizay Amasung Pitak Anaba Finungi Haksang Yengba Hida Kap Operation Toba Asinachingbo Yengdaba Yadaba Matang Oirabadi Doctor Sing Anabagi Hakchang Yeng Bazaisni Adum Oinamak Atopa Mi Sing Yengbadi Haram Anaba Masamang Wakal Lazidrabasu Manak the Lava Sing Hiramasidi Yamna Jackson Bigadaban Maru Oina Angang Unabamasung Katana Haibadi Sunnat Tobumatamdo Darkar the Henbami Amma Faubo Lay Helloidaban Kariguma Finung the Hida Kap Hanbanatraga, Puri met Hanbagi Darkar Oirabadi, Mafam Adutama, Hangdo Kadabani, Netravadi, Uhaliba Amasung Uriba Kurima Gunagar Oigane. Wasiyat Nifugum de Subahatis Kanaguma Musalman Amada Wasiyat Toram Bayaba Potse Amata Oiraba Sulaidabadi, Wasiyat Toram the Ahingani Faubo, late Hopper Toritabe. Masala Yamna Kanna Maram the Nama Sonba Rosa Henbangam Dravadi, Siramatung the Fidia Pibirak Naba Pota Piramba, Matosum Zakat Satka Fitra, Nazarna Chingbagi, Lupa Pesa Pig the Watli Boyrabadi, Pitokin of a Hiramba. Has the Wingam Nangamna, Tau Hodravadi, Tau Birak Naba was yet Tauramba. Niam Chana Sinneramba was him. Asumna Sinneramba Amasung Pungmen Paumineramba Asibu. Wasiyat Kowi Masala Kanagama the Migi Landol Ton Banatraga Amanat Matam Kargo in a Karigma pot a Matambalatabadi Madu Pitokinabo Aibu in a Natraga Chinna Wasiyat Torambo Zimni Ikan Kang Hoden a Sibagi Pungpamadu yo select to know Wasiyat Nama even Natraga Pungmen Paumin about Nung Hodabasuyai Maramasino Imandar Amagi Damuktadi, Matam Kudding Makta Sibagi Taurang Toduna Legidaban. Loyana Tin Tabatoduna Wasiyat Nama Iragatam Gataban. Masala Aigi Kafan Sembamsung Dafanto with a Sunnat Kimatung in a Tobirako. Tang Taduna Kapla with Tobirakanu. Sariat Nayada but Satnavi Sing Bedat Ki Tabaksing Tobirakanu Haino. Wasiyat Toramba Mustahabni. Masala Mari Matagi me sing the Touhidabo, Satnavi sing Torakani Haiba Akib Leibiyi, Yamna checks in the Tinglam Gadabani, Natravadi Asibu Mahaksu Gunagar Oigan. Masala Falana Mafamasida the Funto Birago, Falana Alim Adu Janazagi Imam Ohen Biraku, Haiba Asinatingbo. Makru Amasung, Nazai Zoida Tabaksing Tobirak Nabo was yet Torambayai, Towigomasung. What is sing the Madumak, though the Yade Haiba delate? Adumumak, Asigumba Sariat ki Khilaf way the Tabaksing Asidi, what a Tobi when a hen of faith. Masala Allah Yatang in the Gunagi Tabak Todunat Leibiyi, Kariguma Mal Daulat Pisilurabasu, Gunagi Tabak season the Kigani Tazaba me sing though, Mal Pinabu was yet Toram Lavadi, Gunagar Oigan. Adam when Piyu Hiram Lavadi Fifam Topi Masala Kanagumba Mana Kalling the Masagi Mal the Karakazik Natraga Loinamak Kanagumba Mado Natraga Dingi the Makta Pitokpa Yai Kariguma Mahang the Siram Daigi Naring the Piba Natraga Siram Matung the Pina was yet Torambo Oirabadi Mahaki Mal Punmak Adugi Ofum Tokpagi Amadagi Hena Piba Zais Nate Masala Kalling a Piramba Mal sing Adusu Kaidoglaga Biriba me Adugi Kudum Selhelam Gadavani Karigumba Chinda the Piram Boyrabadi Waris Singi Hak by Horagani Piram live me Aduna Karishu Hang Loy Siram Daigi like a ring the Piramba Kudol pot Amasung Sadqa Lilana Chingbo Pomnamak Adusu Wasiyat ki Hukum the Tel Marmasida Saruk Ohum Tokpagi Amadi Hen Pitokpa Zais Nate Marmdi Maduna Waris Singi Hak Manghale Masala
ꯑꯔꯣꯏꯕ ꯌꯥꯍꯤꯞꯀꯤꯗꯃꯛ ꯅꯥꯗꯨꯅ ꯂꯩꯔꯕ ꯃꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯤꯉꯣꯟꯗ ꯇꯣꯟꯈꯤꯕ ꯂꯨꯄꯥ ꯄꯩꯁꯥꯅꯆꯤꯡꯕ ꯂꯟꯗꯣꯟꯁꯤꯡ ꯀꯣꯛꯄꯤꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯃꯁꯂꯥ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯁꯤꯔꯝꯗꯥꯏꯒꯤ ꯅꯥꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕꯗ ꯃꯍꯥꯛꯀꯤ ꯇꯣꯜꯂꯤꯕ ꯃꯍꯔ ꯑꯗꯨ ꯃꯥꯐ ꯇꯧꯔꯝꯂꯕꯁꯨ ꯋꯥꯔꯤꯁꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯐ ꯑꯣꯏꯗꯦ꯫ ꯀꯥꯟꯅꯕ ꯁꯤꯔꯝꯗꯥꯏꯒꯤ ꯅꯥꯕ ꯍꯥꯏꯕꯗꯤ ꯅꯥꯕ ꯍꯧꯈꯤꯕꯗꯒꯤ ꯏꯐ ꯐꯔꯝꯗꯅ ꯑꯗꯨꯃꯛ ꯁꯤꯈꯤꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯂꯥꯏꯅꯥ ꯑꯗꯨꯕꯨ ꯀꯧꯏ꯫ ꯃꯁꯂꯥ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯔꯝꯂꯒ ꯁꯤꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯥꯕ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯑꯅꯥꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯍꯤ ꯆꯨꯞꯄ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯥꯕ ꯍꯧꯈꯤꯕꯗꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯑꯅꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏ꯫ ꯀꯔꯤꯒꯨꯝꯕꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯅꯥꯕ ꯍꯧꯔꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯋꯁꯤꯌꯠꯅꯥꯃꯥ ꯀꯔꯝꯅ ꯏꯒꯅꯤ? ꯋꯁꯤꯌꯠꯅꯥꯃꯥ ꯏꯕꯒꯤ ꯅꯤꯌꯝ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕ ꯅꯤꯌꯝꯗꯤ ꯑꯁꯤꯅꯤ: ꯑꯆꯧꯕ ꯅꯣꯠꯕꯨꯛ ꯑꯃ ꯊꯝꯒꯅꯤ꯫ ꯅꯣꯠꯕꯨꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯃꯌꯦꯛꯅ ꯏꯒꯅꯤ ꯋꯁꯤꯌꯠꯅꯥꯃꯥ꯫ ꯅꯣꯠꯕꯨꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡ ꯏꯅꯕ ꯍꯤꯔꯝ ꯂꯃꯥꯏ ꯈꯔ ꯊꯝꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯋꯥꯍꯧꯗꯣꯛ ꯏꯒꯅꯤ, ꯃꯗꯨꯗ ꯏꯄꯥ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯤꯅꯆꯤꯡꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯁꯨꯟꯅꯠ ꯑꯃꯁꯨꯡ ꯁꯔꯤꯌꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯦꯟꯅꯕ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯕꯟꯗꯥꯁꯤꯡꯒꯤ ꯂꯟꯗꯣꯟꯁꯤꯡ ꯁꯤꯡꯗꯣꯛꯅꯕ ꯁꯤꯔꯀ ꯕꯦꯗꯥꯅꯆꯤꯡꯕ ꯁꯔꯤꯌꯠꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯈꯛ ꯇꯧꯔꯛꯇꯅꯕ ꯄꯥꯎꯇꯥꯛꯁꯤꯡ ꯏꯒꯅꯤ꯫ ꯃꯐꯝꯁꯤꯗ ꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯏꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯅꯃꯥꯖ, ꯑꯅꯤꯁꯨꯕꯗ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯔꯣꯖꯥ, ꯑꯍꯨꯝꯁꯨꯕꯗ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯖꯀꯥꯠ, ꯃꯔꯤꯁꯨꯕꯗ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯁꯗꯒꯥ ꯐꯤꯇ꯭ꯔ, ꯃꯉꯥꯁꯨꯕꯗ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯀꯁꯝꯒꯤ ꯀꯐꯥꯔꯥꯒꯤꯗꯃꯛ ꯍꯦꯟꯒꯗꯕ ꯔꯣꯖꯥ, ꯇꯔꯨꯛꯁꯨꯕꯗ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯂꯨꯄꯥ ꯄꯩꯁꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯃꯤ ꯃꯃꯤꯡ, ꯇꯔꯦꯠꯁꯨꯕꯗ ꯑꯩꯉꯣꯟꯗ ꯃꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛꯅꯆꯤꯡꯕꯁꯤꯡ, ꯅꯤꯄꯥꯟꯁꯨꯕꯗ ꯑꯩꯒꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯂꯟꯗꯣꯜ, ꯃꯥꯄꯟꯁꯨꯕꯗ ꯑꯩꯒꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡ, ꯇꯔꯥꯁꯨꯕꯗ ꯄꯨꯔꯥ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯅꯖꯔ ꯑꯃꯁꯨꯡ ꯁꯨꯟꯅꯠꯁꯤꯡ꯫ ꯍꯤꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯤꯈꯀ ꯂꯣꯏꯅꯅ ꯏꯁꯤꯟꯒꯅꯤ꯫ ꯅꯧꯅ ꯁꯤꯡꯗꯣꯛꯄ ꯑꯃꯁꯨꯡ ꯈꯥꯏꯗꯣꯛꯄ ꯇꯧꯒꯅꯤ꯫ ꯏꯗꯨꯅ ꯊꯝꯂꯕ ꯋꯁꯤꯌꯠꯅꯥꯃꯥ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯄꯥꯔꯒ ꯉꯝꯂꯤꯕ ꯃꯈꯩ ꯊꯨꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯕꯟꯗꯥꯒ ꯃꯔꯤ ꯂꯩꯅꯕ ꯍꯛ ꯑꯃꯁꯨꯡ ꯂꯟꯗꯣꯜ ꯈꯨꯗꯤꯡꯃꯛ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯏꯅ ꯁꯤꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯁꯤꯡꯅ ꯃꯤꯔꯜꯁꯤꯡ ꯑꯁꯤ ꯁꯤꯡꯗꯣꯛꯄꯤꯔꯛꯎ ꯑꯃꯁꯨꯡ ꯅꯃꯥꯖ ꯔꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯐꯤꯗꯤꯌꯥ ꯑꯥꯂꯤꯝꯁꯤꯡꯗ ꯍꯪꯂꯒ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯏꯒꯗꯕꯅꯤ꯫ ꯏꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯅꯪꯗ꯭ꯔꯕꯗꯤ ꯆꯤꯟꯅ ꯍꯥꯏꯔꯝꯒꯗꯕꯅꯤ꯫ ꯃꯁꯂꯥ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯟꯅ ꯅꯥꯕ ꯅꯠꯇ꯭ꯔꯒ ꯁꯣꯟꯕ ꯃꯔꯝꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯅꯃꯥꯖ ꯑꯃꯁꯨꯡ ꯔꯣꯖꯥꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯐꯤꯗꯤꯌꯥ ꯄꯤꯔꯛꯅꯕ ꯋꯁꯤꯌꯠ ꯇꯧꯔꯝꯕ ꯋꯥꯖꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯁꯤꯌꯠ ꯇꯧꯔꯝꯂꯕꯗꯤ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯃꯥꯜꯁꯤꯡ ꯌꯦꯟꯊꯣꯛꯂꯒ ꯑꯣꯏꯔꯕꯁꯨ ꯄꯤꯊꯣꯛꯄ ꯋꯥꯖꯤꯕ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯋꯁꯤꯌꯠ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯋꯥꯖꯤꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯔꯤꯁꯁꯤꯡꯅ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯤꯔꯕꯗꯤ ꯌꯥꯝꯅ ꯐꯩ꯫ ꯇꯧꯕꯇꯕꯨ ꯋꯁꯤꯌꯠ ꯇꯧꯔꯝꯗꯕ ꯑꯣꯏꯔꯕꯗꯤ ꯃꯩꯌꯦꯠꯅ ꯊꯝꯂꯝꯕ ꯃꯥꯜ ꯑꯗꯨꯗꯒꯤ ꯄꯤꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯣꯇꯣ ꯄꯨꯝꯅꯃꯛ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯁꯤ ꯔꯥꯖꯤ ꯑꯣꯏꯅ ꯇꯧꯖꯕ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯁ ꯈꯨꯗꯤꯡꯃꯛ ꯄꯥꯂꯤꯛ ꯐꯥꯔꯕ ꯑꯃꯁꯨꯡ ꯂꯣꯏꯅꯃꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯌꯥꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯄꯤꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯂꯥ ꯄꯥꯡꯒꯜ ꯁꯣꯟꯕ ꯑꯃꯁꯨꯡ ꯅꯥꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯎꯖꯔꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯉꯝꯅ ꯉꯝꯅ ꯊꯥꯗꯣꯛꯈꯤꯕ ꯅꯃꯥꯖ ꯑꯃꯁꯨꯡ ꯔꯣꯖꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯐꯤꯗꯤꯌꯥ ꯄꯤꯕꯒꯤ ꯍꯨꯀꯨꯝ ꯂꯩꯇꯦ꯫ ꯍꯤꯡꯂꯤꯉꯩꯗ ꯀꯖꯥ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯣꯕꯥ ꯇꯧꯔꯒ ꯑꯜꯂꯥꯍꯅ ꯌꯥꯕꯤꯅꯕ
ꯍꯣꯠꯅ ꯍꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯐꯤꯗꯤꯌꯥ ꯄꯤꯔꯒ ꯅꯠꯇ꯭ꯔꯒ ꯃꯊꯧ ꯃꯉꯝ ꯇꯧꯔꯒ ꯂꯦꯝꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯈꯟꯕ ꯂꯥꯜꯂꯦ ꯇꯣꯕꯥ ꯏꯁꯇꯤꯒꯐꯥꯔ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯕꯤꯔꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯣꯕꯥ ꯇꯧ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯧ ꯑꯜꯂꯥꯍꯗ ꯍꯦ ꯃꯣꯃꯤꯟꯁꯤꯡ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯃꯥꯏ ꯄꯥꯛꯂꯒꯅꯤ 94 ꯁꯨꯕ ꯍꯗꯤꯁ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯒꯨꯅꯥꯗꯒꯤ ꯇꯣꯕꯥ ꯇꯧꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯒꯨꯅꯥ ꯂꯩꯇ꯭ꯔꯕ ꯃꯤꯒ ꯃꯥꯟꯅꯩ ꯒꯨꯅꯥ ꯑꯃꯠꯇ ꯂꯪꯖꯈꯤꯗ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯑꯃꯁꯨꯡ ꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯜꯂꯥꯍꯅ ꯏꯁꯇꯤꯒꯐꯥꯔ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯟꯅ ꯇꯣꯕꯥ ꯏꯁꯇꯤꯒꯐꯥꯔ ꯇꯧꯖꯈꯤ ꯃꯈꯣꯏꯅ ꯇꯣꯕꯥ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯁꯦꯡꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯗꯤ ꯀꯨꯔꯥꯟ ꯁꯔꯤꯐꯇ ꯌꯥꯎꯔꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜꯅ ꯅꯣꯡꯃꯗ 100 ꯅꯠꯇ꯭ꯔꯒ 100 ꯍꯟꯅ ꯇꯣꯕꯥ ꯇꯧꯔꯕ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯇꯤꯒꯤ ꯇꯣꯕꯥ ꯇꯧꯐꯝ ꯊꯣꯛꯏ ꯃꯔꯨꯑꯣꯏꯅ ꯅꯥꯔꯤꯉꯩꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯣꯕꯥ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯅꯥꯕ ꯌꯦꯛꯄ ꯁꯤꯕꯒꯤ ꯋꯥꯍꯧꯗꯣꯛꯅꯤ ꯃꯁꯂꯥ ꯃꯤ ꯃꯁꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯇ ꯂꯥꯜꯂꯨꯔꯕ ꯃꯤ ꯑꯗꯨꯒꯤ ꯍꯛꯁꯤꯡ ꯃꯠꯂꯨꯔꯕ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯁꯤꯡ ꯁꯤꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯐꯥꯎꯕꯗꯪ ꯈꯪꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯁꯤꯔꯝꯗꯥꯏꯒꯤ ꯊꯧꯔꯥꯡ ꯗꯨઆ ꯗꯔꯨꯅ ꯂꯥꯌꯦꯡꯕ ꯀꯞꯄ ꯑꯃꯁꯨꯡ ꯇꯦꯡꯊꯥꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ